ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯃꯣꯝꯅꯤ ꯅꯨꯔꯩ꯫ ꯃꯕꯨꯡ ꯑꯍꯨꯝꯒꯤꯅ ꯊꯋꯥꯏꯅꯤ꯫ ꯅꯨꯔꯩ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯖꯩ꯫ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯅꯨꯄꯤꯁꯤꯡꯅꯗꯤ ꯅꯨꯔꯩꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯌꯥꯗꯤ ꯅꯨꯡꯁꯤꯗꯦ꯫ ꯃꯈꯣꯏꯁꯨ ꯀꯔꯤꯃꯠꯇꯕꯨꯗꯤ ꯍꯥꯏꯗꯦ꯫ ꯅꯨꯔꯩ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯑꯁꯤ ꯀꯌꯥ ꯇꯧꯔꯝꯗꯦ꯫ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯅꯤ ꯅꯨꯔꯩ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯃꯁꯝ ꯃꯅꯥ ꯏꯄꯥ ꯐꯥꯕ ꯃꯈꯩ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯇꯥꯔꯣꯏ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁ ꯅꯈꯣꯏꯁꯨ ꯉꯟꯃꯟꯈ꯭ꯔꯦꯍꯦ, ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯇꯧꯕꯁꯤꯗ ꯇꯨꯝꯁꯤꯠꯀ ꯑꯝꯇ ꯐꯥꯗ꯭ꯔꯤ, ꯃꯤꯠꯁꯦ ꯐꯪꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯁꯦ ꯊꯦꯡꯉꯕꯅꯤ, ꯉꯜꯂꯤ ꯍꯥꯏꯈꯤꯒꯦ ꯍꯥꯏꯔꯣ ꯑꯃꯨꯛ? ꯆꯠꯂꯣ ꯅꯆꯤꯟꯒꯥꯗꯣ ꯁꯦꯡꯅ ꯑꯝꯇ ꯁꯦꯡꯉꯨꯔꯣ, ꯇꯨꯔꯦꯜꯗ ꯉꯥ ꯌꯥꯝ ꯐꯥꯏ ꯍꯥꯏꯅꯩ꯫ ꯅꯨꯔꯩ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯍꯥ ꯀꯔꯤꯕ ꯉꯥꯕ ꯀꯥꯏꯗꯅꯣ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯝ ꯃꯅꯥꯗꯨ ꯐꯠ ꯐꯠ ꯁꯦꯝꯖꯤꯜꯂꯒ ꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯀꯣ, ꯆꯣ ꯅꯆꯤꯟꯗꯣ ꯑꯝꯇ ꯁꯦꯡꯉꯛꯑꯣ, ꯅꯪꯅꯤꯌꯦ꯫ ꯌꯥꯔꯦ, ꯃꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯁꯦꯡꯉꯒꯦ꯫ ꯑꯁ ꯅꯨꯔꯩ ꯅꯪꯁꯤꯗꯤ, ꯅꯣꯏꯅꯤ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯔꯣ? ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ꯫ ꯊꯣꯏꯅꯨꯅ ꯌꯥꯔꯔꯣꯏ ꯑꯁꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯆꯟꯕꯤꯅ ꯑꯁ ꯉꯥꯡꯅꯕꯒ ꯉꯝꯖꯕ ꯅꯠꯇꯦꯗ꯫ ꯅꯨꯔꯩ ꯃꯈꯣꯡꯗꯣ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯇꯨꯔꯦꯜ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯅꯨꯔꯩ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯋꯥ ꯁꯤꯗꯤ ꯃꯤꯅ ꯂꯣꯏꯅ ꯐꯥꯔꯝꯃꯅꯤꯌꯦ, ꯃꯁꯦ ꯁꯦꯡꯕꯥꯡ ꯃꯥꯟꯕꯤ ꯑꯅꯤꯁꯦ ꯐꯔꯣꯏꯗꯧꯔꯤ, ꯉꯁꯥꯏ ꯉꯟꯅ ꯂꯥꯛꯑꯒ ꯇꯨꯝꯕ ꯍꯧꯗꯣꯛꯂꯛꯀꯦ ꯍꯥꯏꯗꯦꯕ꯫ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯑꯆꯨꯝ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯤ꯫ ꯆꯟꯕꯤꯒ ꯊꯣꯏꯅꯨꯒꯗꯤ ꯅꯨꯔꯩꯒ ꯃꯥꯅ ꯉꯥꯡꯕ ꯇꯥꯗꯕ ꯃꯈꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯉꯥ ꯐꯥꯕ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯇꯨꯔꯦꯜ ꯏꯁꯤꯡ ꯀꯪꯕꯒꯤ ꯉꯥ ꯐꯥꯕꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯨꯔꯩꯅ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯤ꯫ ꯏꯁ ꯀꯩꯅꯣ ꯁꯤꯗꯤ, ꯑꯔꯥꯡꯕꯤꯗꯣ ꯑꯣꯏꯔꯝꯗꯅꯀꯣ꯫ ꯊꯣꯏꯅꯨꯅ ꯀꯩꯅꯣ ꯑꯔꯥꯡꯕꯤꯕꯣ, ꯉꯥ ꯑꯅꯧꯕꯔꯣ? ꯑꯁ ꯀꯩ ꯉꯥꯅꯣꯍꯦ? ꯅꯨꯔꯩ ꯅꯣꯛꯂꯒ ꯇꯨ ꯃꯈꯨꯠꯅ ꯉꯥꯄ꯭ꯔꯨꯝ ꯑꯃ ꯐꯥꯔꯒ ꯊꯥꯡꯀꯠꯂꯛꯂꯝꯃꯤ꯫ ꯑꯗꯨ ꯎꯔꯒ ꯆꯟꯕꯤꯒ ꯊꯣꯏꯅꯨꯒꯗꯤ ꯂꯤꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯥꯎꯔꯒ ꯀꯪꯐꯥꯟꯗ ꯀꯥꯈꯠꯂꯛꯏ꯫ ꯏꯃꯥ ꯂꯤꯟꯅꯤ, ꯑꯁ ꯁꯤꯔꯦꯕ ꯑꯦ ꯍꯦ ꯊꯤꯕꯣꯡꯖꯥꯎ, ꯑꯁꯤ ꯂꯤꯟ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯀꯤꯅ ꯃꯔꯣꯟ ꯑꯃ ꯀꯤꯔꯤꯕ, ꯁꯤꯗꯤ ꯍꯣꯔꯦꯟ ꯍꯥꯎꯔꯅꯤ꯫ ꯑꯁ ꯀꯩꯅꯣ ꯅꯪꯕꯨ ꯀꯩꯝꯇ ꯀꯤꯕꯒ ꯐꯥꯎꯗ꯭ꯔꯕꯕ ꯑꯗꯨꯕꯣ? ꯀꯩꯗꯧꯀꯤꯗꯣꯏꯅꯣ ꯂꯥꯛꯑꯣꯍꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯤ꯫ ꯍꯜꯂꯁꯤ ꯆꯥꯛ ꯂꯥꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯦ ꯅꯨꯔꯩꯁꯦ ꯉꯥ ꯌꯥꯝ ꯐꯥꯔꯛꯄ ꯃꯥꯜꯂꯤꯗ꯫ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯐꯥꯔꯛꯑꯦ꯫ ꯑꯁ ꯏꯆꯦ ꯑꯩꯒꯤ ꯉꯥ ꯈꯔ ꯄꯤꯔꯝꯃꯨ, ꯅꯅꯦꯄꯣꯛꯇ ꯄꯤꯖꯅꯕ꯫ ꯅꯨꯔꯩ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯅꯨꯔꯩꯗꯤ ꯃꯆꯤꯡ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨꯗꯒꯤ ꯂꯥꯛꯊꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥ ꯑꯉꯥꯡ ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯆꯦꯅꯤꯅꯦ, ꯀꯩ ꯊꯣꯛꯑꯦꯗꯅ ꯉꯥꯡꯖ ꯁꯥꯏꯅꯣ? ꯑꯁ ꯏꯆꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯕ꯫ ꯀꯔꯤꯒꯤ ꯐꯥꯒꯤ? ꯍꯥ ꯀꯔꯤꯒꯤ ꯐꯥꯒꯤꯅꯣꯕ? ꯅꯨꯔꯩ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯝꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯟꯕꯤꯅ ꯀꯩꯅꯣꯅꯦ ꯅꯨꯔꯩ, ꯆꯨꯝꯅ ꯉꯥꯡꯉꯨ, ꯅꯈꯣꯡꯅ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜꯗꯨꯅ ꯃꯤꯉꯣꯟꯗ ꯂꯪꯉꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯣꯏ ꯈꯪꯉꯣꯏ, ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯌꯥꯔꯦꯁꯦ ꯌꯨꯝꯗ ꯆꯠꯁꯤꯁꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯉꯥ ꯌꯦꯟꯅꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯔꯛꯂꯝꯃꯤ꯫ ꯅꯨꯔꯩꯗꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯡ ꯃꯈꯨꯠꯀ ꯀꯔꯤꯃꯠꯇ ꯍꯥꯝꯗꯕꯤꯗ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯃꯅꯝꯃ ꯑꯍꯜꯅ ꯃꯗꯨ ꯎꯔꯒ ꯍꯥꯏꯔꯛꯏ, ꯑꯦ ꯅꯨꯔꯦ ꯅꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯃꯛꯑꯣ꯫ ꯀꯩꯗꯧꯔꯒꯦ ꯅꯃꯥ? ꯆꯥꯛ ꯆꯥꯔꯁꯤ ꯆꯠꯂꯣ꯫ ꯍꯣꯏ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯔꯦ, ꯆꯤꯟꯒꯁꯦ ꯉꯁꯥꯏ ꯁꯦꯡꯗꯕꯤꯗ ꯆꯠꯂꯦ ꯍꯥꯏꯗꯣ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯃꯅꯝꯃ ꯑꯍꯜ ꯊꯥꯔꯤꯛꯇꯨ ꯃꯃꯤꯠ ꯃꯅꯥ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯆꯤꯟ ꯐꯥꯎꯕ ꯁꯦꯡꯗ꯭ꯔꯤꯕ ꯃꯥꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯀꯣꯏꯁꯣꯛ ꯁꯣꯛꯂꯝꯕ ꯑꯗꯨꯒꯤꯅꯤ꯫ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯁꯥꯎꯅꯤꯡꯂꯕꯁꯨ ꯁꯥꯎꯅ ꯂꯩꯔꯤ꯫ ꯃꯧ ꯌꯥꯏꯃ ꯁꯅꯥꯔꯩ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯏꯆꯦ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯃꯤꯅ? ꯑꯣꯅꯦ ꯌꯦꯡꯉꯣ ꯇꯨ, ꯑꯁꯦ ꯃꯥꯅ ꯃꯥꯡꯊꯣꯛꯑꯝꯃꯤ꯫ ꯅꯪ ꯑꯝꯇ ꯀꯣꯟꯁꯦ ꯐꯦꯡꯗꯣꯔꯛꯑꯣ, ꯏꯔꯣꯟꯕꯁꯦ ꯚꯥꯖꯤ ꯍꯣꯏꯗꯤ ꯆꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯀꯥꯡꯁꯣꯏꯒ ꯀꯥꯡꯍꯧꯒꯁꯦ ꯃꯁꯤ ꯑꯣꯏꯅ ꯄꯤꯖꯔꯁꯤ꯫ ꯍꯧꯖꯤꯛꯇ ꯃꯆꯤꯟ ꯁꯦꯡꯍꯧꯕꯅꯤ, ꯑꯃꯨꯛ ꯆꯥꯛꯁꯪꯁꯤꯗ ꯆꯪꯉꯛꯑꯝꯃꯕꯣ? ꯍꯩ ꯃꯕꯨꯡꯁꯤꯡꯅ ꯇꯥꯈꯤꯅꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯍꯦ꯫ ꯑꯁ ꯌꯥꯔꯔꯣꯏ, ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩꯔꯨꯗꯣꯏꯅꯣ? ꯈꯔ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗ ꯇꯥꯛꯄꯤ ꯇꯝꯕꯤꯍꯧꯗꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯁꯨ
ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯁꯦ ꯃꯥꯅ ꯂꯧꯗꯦ ꯑꯗꯨꯅꯤ ꯍꯌꯦꯡ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯗꯤ ꯌꯨꯝꯗ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥꯅ ꯉꯥꯡꯗꯣꯏꯅꯤ ꯃꯧ ꯑꯇꯣꯝꯕꯤꯅ ꯉꯥꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯏꯆꯦ ꯌꯥꯏ ꯏꯆꯦ ꯍꯟ ꯇꯨ ꯑꯩꯈꯣꯏ ꯅꯨꯔꯩꯅ ꯐꯥꯔꯛꯄꯅꯦ ꯍꯥꯏꯌꯦ ꯉꯥꯁꯦ ꯌꯥꯝꯗ꯭ꯔꯅꯦ ꯀꯗꯥꯏꯅꯣ ꯏꯁ ꯌꯥꯝꯃꯤꯅꯦ ꯊꯥꯔꯤꯛꯅ ꯅꯥꯎꯕꯤꯌꯥ ꯅꯪꯅ ꯄꯨꯁꯤꯜꯂꯛꯏꯕꯗꯨꯕꯨ ꯉꯥ ꯉꯛꯇꯔꯣ ꯑꯃꯨꯛ ꯑꯇꯩ ꯑꯇꯩ ꯌꯥꯎꯔꯝꯗꯅꯅꯦ ꯍꯣꯔꯦꯟ ꯕꯥꯖꯤꯅ ꯋꯥꯊꯣꯛꯀꯅꯤꯀꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯆꯦ ꯅꯪ ꯑꯝꯇ ꯌꯦꯡꯉꯨ ꯅꯥꯎꯕꯤꯅ ꯉꯥꯁꯤꯡ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯉꯁꯥꯏ ꯅꯨꯔꯩꯅ ꯐꯥꯔꯛꯈꯤꯕ ꯉꯥꯄ꯭ꯔꯨꯝ ꯑꯗꯨ ꯃꯧ ꯑꯍꯨꯝ ꯑꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯅꯗꯕꯤꯗ ꯃꯅꯤꯡꯊꯣꯡꯗ ꯉꯥꯗꯨ ꯁꯠ ꯄꯨꯊꯣꯔꯛꯂꯦ ꯑꯁ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯉꯥꯁꯤꯡꯗꯣ ꯅꯪꯅ ꯇꯣꯈꯥꯏꯅ ꯊꯝꯃꯣ ꯑꯗꯨꯒ ꯁꯥꯟꯅꯔꯩ ꯅꯪꯅꯅꯦ ꯑꯁꯦꯝꯇ ꯐꯦꯡꯗꯣꯔꯛꯑꯣ ꯏꯆꯦꯅꯦ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯄꯤꯁꯛ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯛ ꯑꯗꯨꯕꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯃꯥ ꯅꯥꯎꯕꯤꯅ ꯉꯥꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ ꯁꯅꯥꯔꯩꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯊꯥꯔꯤꯛꯅ ꯏꯃꯥ ꯕꯥꯖꯤ ꯍꯣꯏ ꯍꯥꯟꯅ ꯄꯤꯖꯗꯣꯏꯅꯤꯅ ꯏꯃꯥꯅ ꯕꯥꯖꯤꯗꯣ ꯀꯧꯊꯣꯛꯄꯤꯔꯨꯔꯣ ꯅꯨꯔꯩ ꯆꯪꯂꯛꯇꯨꯅ ꯏꯅꯝꯃ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯑꯗꯨꯅ ꯕꯕꯥ ꯍꯣꯏꯗꯣ ꯃꯣꯏ ꯆꯥꯕꯗ ꯑꯩ ꯌꯥꯎꯔꯒꯦ ꯍꯣꯏ ꯍꯣꯏ ꯏꯅꯝꯃ ꯑꯇꯣꯝꯕꯤ ꯉꯥ ꯇꯧꯔꯤꯗꯣ ꯑꯃ ꯑꯩꯒꯤ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯁꯨ ꯇꯧꯔꯛꯑꯣ ꯑꯃ ꯍꯥꯏꯁꯦ ꯑꯁꯥꯡꯕꯤꯁꯤꯔꯣ ꯃꯥꯅꯦ ꯃꯥꯅꯦ ꯊꯥꯔꯤꯛꯅ ꯅꯨꯔꯩ ꯑꯁꯤꯗꯤ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ ꯕꯥꯖꯤꯅ ꯁꯥꯎꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯉꯥꯁꯤ ꯑꯣꯏꯅ ꯆꯥꯔꯣ ꯑꯁ ꯅꯣꯏꯁꯤꯗꯤ ꯇꯜꯂꯤꯍꯦ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯆꯪꯂꯛꯂꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯁꯨ ꯃꯆꯥꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯅ ꯁꯥꯎꯔꯤꯗꯨꯕꯣ ꯕꯕꯥ ꯇꯨ ꯏꯅꯝꯃ ꯍꯣꯏꯅ ꯉꯥ ꯇꯥꯎꯔꯤꯁꯤꯗ ꯉꯥꯄ꯭ꯔꯨꯝꯁꯨ ꯌꯥꯎꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯇ꯭ꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏ ꯂꯣꯛ ꯈꯨꯔꯛꯂꯝꯃꯤ ꯃꯈꯣꯏ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯕ ꯏꯃꯨꯡ ꯑꯃꯅꯤ ꯆꯥꯛꯁꯪꯗ ꯆꯥꯍꯩꯗꯕ ꯄꯣꯠꯆꯩ ꯄꯨꯁꯤꯟꯕ ꯌꯥꯔꯝꯗꯦ ꯍꯪꯒꯣꯏꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯅꯨꯔꯩꯗꯤ ꯑꯃꯥꯡ ꯑꯁꯦꯡꯒꯤ ꯋꯥꯈꯜ ꯀꯌꯥ ꯆꯪꯗꯦ ꯌꯦꯡꯉꯣꯏ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕꯁꯤ ꯆꯥꯒꯅꯨꯅꯦꯍꯦ ꯌꯥꯔꯦ ꯌꯥꯔꯦ ꯇꯣ ꯏꯄꯥ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯒꯦꯀꯣ ꯃꯕꯨꯡ ꯌꯥꯏꯃꯅ ꯌꯥꯔꯦꯁꯦ ꯍꯣꯔꯦꯟ ꯑꯩꯅ ꯐꯖꯅ ꯃꯅꯤꯡꯗ ꯉꯧꯕꯤꯔꯒꯦ ꯆꯥꯛꯇꯨ ꯆꯥꯔꯣ ꯊꯦꯝꯅꯧꯗꯨꯅ ꯃꯆꯟꯕꯨ ꯆꯥꯛ ꯄꯤꯖꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯟꯕꯤꯒ ꯊꯣꯏꯅꯨꯒ ꯅꯨꯔꯩꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯅꯦ ꯊꯔꯣ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯅꯨꯔꯦ ꯉꯔꯥꯡꯒꯤ ꯉꯥ ꯃꯌꯥꯝꯗꯣ ꯑꯁ ꯑꯃꯨꯛꯀ ꯐꯥꯕ ꯆꯠꯅꯤꯡꯉꯤ ꯆꯟꯕꯤꯅ ꯑꯗꯣ ꯉꯥꯏꯈꯣ ꯍꯣꯔꯦꯟ ꯊꯔꯣꯏ ꯈꯨꯜꯂꯨꯁꯦ ꯂꯧꯕꯨꯛꯇꯒꯤ ꯌꯥꯏꯅꯦ ꯈꯨꯜꯂꯨꯁꯦ ꯅꯨꯔꯩꯅ ꯈꯔ ꯁꯥꯎꯔꯞꯅ ꯇꯨꯃꯤꯟ ꯂꯩꯍꯦ ꯀꯩꯅꯣ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯇꯨꯃꯤꯟ ꯆꯠꯂꯣ ꯋꯥ ꯉꯥꯡꯗꯕꯤꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯌꯨꯝꯗ ꯆꯥꯛꯀ ꯄꯤꯖꯔꯛꯇ꯭ꯔꯕꯣ ꯊꯔꯣ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯅꯦ ꯊꯔꯣ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯎꯕꯗ ꯀꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏꯅꯦ ꯍꯩꯃꯥ ꯅꯣꯏꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯣꯏꯅꯦ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯊꯔꯣ ꯍꯣꯏꯗ ꯆꯪꯂꯛꯂꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯊꯔꯣꯁꯨ ꯐꯝꯊꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦꯅꯦ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯔꯤ ꯂꯩꯒꯦ ꯅꯅꯦꯒꯤꯗ ꯂꯥꯛꯏꯁꯤꯕꯣ ꯏꯅꯦ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯏꯅꯦ ꯍꯣꯏꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦꯅ ꯑꯗꯣ ꯏꯅꯦ ꯃꯥꯃꯕꯨ ꯂꯩꯇ꯭ꯔꯣ ꯑꯣ ꯂꯩꯌꯦ ꯃꯅꯤꯡꯗ ꯄꯌꯥ ꯍꯤꯍꯧꯔꯤꯌꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯨꯔꯩ ꯏꯃꯨꯡꯗ ꯑꯃꯨꯛ ꯂꯥꯟꯗꯥꯔꯤ ꯀꯅꯥꯅ ꯑꯩꯒꯤ ꯐꯤꯔꯣꯜꯁꯦ ꯁꯨꯕꯤꯌꯨ ꯍꯥꯏꯒꯦ ꯅꯣꯏꯅ ꯁꯨꯕꯤꯔꯤꯅꯦ ꯇꯧꯏꯁꯦ ꯑꯝꯇ ꯀꯪꯗꯦꯕ ꯁꯅꯥꯔꯩ ꯆꯪꯂꯛꯇꯨꯅ ꯅꯨꯔꯩ ꯌꯦꯡꯉꯣꯏ ꯅꯪꯅꯗꯤ ꯌꯨꯝꯁꯤꯗ ꯅꯣꯡꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯇ꯭ꯔꯦ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯅꯐꯤ ꯅꯔꯣꯜ ꯁꯨꯕ꯭ꯔꯁꯨ ꯁꯨꯗꯦ ꯅꯠꯇꯦ ꯉꯥꯏꯈꯣꯅꯦ ꯐꯤꯁꯦ ꯉꯁꯤ ꯁꯨꯔꯁꯤꯃꯛꯇꯗ ꯀꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯅꯪꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯀꯣ ꯏꯅꯝ ꯌꯥꯏꯃ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯊꯥꯔꯤꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ ꯏꯅꯝꯍꯟ ꯇꯨ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤ ꯁꯨꯕꯤꯔꯦ ꯀꯪꯁꯨ ꯀꯪꯗ꯭ꯔꯦ ꯑꯩꯅꯁꯨ ꯁꯨꯕꯤꯌꯣꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯏꯅꯝ ꯌꯥꯏꯃꯅ ꯑꯩꯉꯣꯟꯗ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯇꯦꯅ ꯍꯥꯏꯔꯤꯕ ꯅꯠꯇꯦ ꯂꯩꯁꯥꯔꯤꯉꯩꯁꯤꯗ ꯀꯣꯏꯍꯧꯗꯅ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯀꯣꯏꯕ ꯂꯪꯕ ꯌꯥꯕ꯭ꯔꯕ ꯌꯥꯔꯦ ꯌꯥꯔꯦ ꯁꯅꯥꯔꯦ ꯑꯉꯥꯡꯒ ꯃꯥꯟꯅꯔꯨꯔꯅꯨ ꯅꯨꯔꯩ ꯅꯅꯝ ꯌꯥꯏꯃꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯅ ꯍꯥꯏꯔꯤꯕꯅꯤ ꯁꯥꯎꯔꯨꯅꯨ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣꯀꯣ ꯅꯕꯨꯡꯁꯤꯡ ꯇꯥꯈ꯭ꯔꯗꯤ ꯋꯥ ꯊꯣꯛꯀꯅꯤ ꯁꯅꯥꯔꯩꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯁꯅꯥꯔꯩꯗ ꯌꯦꯡꯉꯣꯏ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯈꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯝꯁꯤ ꯏꯃꯨꯡ ꯑꯁꯦ ꯃꯍꯤ ꯂꯥꯡꯅꯤꯕ ꯏꯆꯦ ꯑꯉꯥꯡ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤꯌꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯣ
ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯨꯕꯗꯤ ꯌꯥꯔꯔꯣꯏ ꯃꯥꯁꯦ ꯏꯃꯥ ꯈꯣꯏꯗ ꯍꯥꯏꯔꯁꯤ ꯐꯖꯅ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨꯅꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯆꯪꯂꯛꯇꯨꯅ ꯀꯩ ꯈꯟꯅꯔꯤꯅꯣ ꯑꯣ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥ ꯑꯃꯇ ꯇꯥꯟꯅꯁꯤ ꯑꯦ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯑꯩꯈꯣꯏ ꯅꯨꯔꯩꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯥꯖꯠ ꯂꯤꯆꯠꯁꯦ ꯁꯦꯝꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯃꯔꯩꯅ ꯃꯔꯣꯜ ꯑꯃ ꯈꯨꯀꯟ ꯑꯃꯅꯤ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯃꯤꯋꯥ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨꯅꯦ ꯃꯤꯅꯤꯅ ꯑꯉꯥꯡ ꯃꯥꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯦ ꯍꯦꯛ ꯉꯥꯡꯅꯤꯡꯕ ꯐꯥꯎꯔꯤ ꯉꯥꯡꯉꯨꯕꯁꯨ ꯌꯥꯗ ꯏꯆꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯍꯜꯂꯒ ꯁꯦꯝꯗꯣꯛꯍꯟꯁꯤꯔꯣ ꯀꯗꯥꯏꯗꯅꯣꯗ ꯏꯆꯦ ꯃꯗꯨ ꯌꯥꯔꯣꯏꯗ ꯃꯗꯨꯃꯗꯤ ꯌꯥꯔꯣꯏꯗ ꯏꯆꯦ ꯑꯩꯈꯣꯏꯅ ꯊꯦꯝꯂꯧꯗꯨꯅ ꯃꯥꯕꯨ ꯈꯖꯤꯛ ꯈꯖꯤꯛ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯍꯜꯂꯁꯤ ꯑꯩꯈꯣꯏ ꯅꯨꯔꯩꯁꯦ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯇꯧꯕꯁꯦ ꯃꯁꯤꯗꯅꯤ ꯋꯥ ꯉꯥꯡꯅ ꯁꯛꯅꯕ ꯏꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯦꯛꯇ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯂꯁꯤꯀꯣ ꯃꯁꯦ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯨ ꯀꯩꯝꯇ ꯍꯩꯇꯕꯅꯤ ꯃꯥꯅ ꯍꯩꯔꯤꯕ ꯍꯥꯏꯕꯕꯨ ꯉꯥ ꯈꯔ ꯐꯥꯕ ꯃꯁꯤ ꯃꯉꯥꯏ ꯉꯁꯤꯗꯒꯤꯅꯦ ꯍꯦꯛꯇ ꯍꯧꯔꯁꯤꯔꯥ ꯏꯆꯦ ꯑꯗꯨꯗꯤ ꯌꯥꯈꯤꯔꯣꯏ ꯍꯌꯦꯡꯗꯩ ꯍꯧꯔꯁꯤ ꯉꯁꯤꯒꯤꯗꯤ ꯁꯥꯎꯔꯝꯈꯤꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯁꯨꯝꯅ ꯃꯧ ꯑꯍꯨꯝ ꯆꯪꯗꯨꯅ ꯅꯨꯔꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯣ ꯏꯃꯥ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯄꯤꯁꯛ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯆꯥꯎꯕ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯑꯍꯟꯁꯦ ꯃꯀꯣꯛ ꯉꯥꯎꯔꯦꯅ ꯍꯥꯏꯍꯧꯕꯅꯦ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯣ ꯏꯃꯥ ꯑꯇꯩ ꯃꯧꯁꯤꯡꯗ ꯑꯝꯇ ꯍꯥꯏꯌꯨ ꯑꯩꯗꯤ ꯑꯥꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯣꯏ 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 ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯆꯠꯈꯤꯕꯒ ꯄꯤꯁꯛ ꯃꯃꯧ ꯌꯥꯏꯃꯒꯤꯗ ꯂꯥꯛꯏ ꯍꯥꯏ ꯃꯧ ꯌꯥꯏꯃ ꯁꯅꯥꯔꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯥꯅꯦ ꯏꯃꯥ ꯇꯥꯔꯦ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯩꯕꯨ ꯀꯧꯕꯕꯣ ꯌꯦꯡꯉꯣꯏ ꯅꯆꯦꯗꯣ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯥꯛꯇꯣ ꯅꯪꯅ ꯉꯟꯅ ꯍꯦꯛ ꯊꯣꯡꯉꯣ ꯏꯃꯥꯁꯦ ꯃꯤꯒꯤ ꯆꯥꯛꯀꯧꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯏꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯏꯔꯦ ꯅꯃꯧꯁꯦ ꯆꯥꯛꯈꯨꯝꯁꯦ ꯆꯪꯕ ꯏꯃꯥ ꯏꯅꯥꯎ ꯑꯇꯣꯝꯕꯤꯗ ꯍꯥꯏꯕꯤꯔꯣ ꯏꯟꯖꯥꯡꯗꯣ ꯑꯩ ꯁꯦꯝꯖꯔꯒꯦ ꯑꯣ ꯍꯣꯏ 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 ꯅꯥꯎꯕꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯈꯨꯠꯁꯦ ꯏꯟꯖꯥꯡ ꯁꯦꯝꯕꯗ ꯁꯣꯛꯈ꯭ꯔꯦ ꯏꯆꯦ ꯑꯍꯜꯁꯨ ꯅꯥꯔꯦ ꯍꯥꯏ ꯏꯆꯦ ꯌꯥꯏꯃꯁꯨ ꯌꯥꯔꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯔꯩꯗ ꯑꯣꯏꯅ ꯉꯁꯤꯗꯤ ꯊꯣꯡꯍꯜꯂꯁꯦ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥꯕꯨ ꯊꯣꯡꯉꯣ ꯍꯥꯏꯕꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯑꯗꯨꯒꯤꯗꯤ ꯏꯃꯥ ꯅꯃꯧ ꯑꯩꯈꯣꯏꯅ ꯌꯥꯅꯅꯕ ꯍꯥꯏꯔꯒꯦ ꯏꯃꯥ ꯆꯥꯛꯀꯧꯕ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯅꯅꯕ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯣ ꯄꯤꯁꯛ ꯉꯁꯤ ꯃꯥꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯥ ꯐꯥꯎꯕ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯝꯃꯤ ꯃꯧ ꯌꯥꯏꯃꯒ ꯑꯇꯣꯝꯕꯤꯒ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃꯒꯤ ꯅꯨꯔꯩ ꯌꯦꯡꯉꯣꯏ ꯉꯁꯤꯁꯦ ꯅꯪꯅ ꯆꯥꯛ ꯈꯔ ꯊꯣꯡ ꯏꯆꯜꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯅꯝꯃ ꯈꯣꯏ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯅꯪꯅ ꯍꯩꯇ꯭ꯔꯕꯁꯨꯅꯦ ꯏꯅꯝꯃꯅ ꯇꯥꯛꯀꯦꯕ ꯀꯣ ꯅꯨꯔꯩ ꯃꯆꯤꯟꯗꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯔꯛꯂꯝꯃꯤ ꯅꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯗꯨꯒꯤꯔꯣ ꯅꯣꯏ ꯃꯧ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯑꯥꯗ ꯑꯩ ꯉꯝꯃꯣꯏ ꯉꯁꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ ꯆꯥꯛ ꯆꯥꯔꯔꯣꯏꯁꯦ ꯍꯥꯏꯔꯣ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣꯕꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯨꯔꯩꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯅꯨꯔꯩꯕꯨ ꯆꯥꯛ ꯊꯣꯡꯍꯜꯂꯝꯃꯤ ꯅꯥꯎꯕꯤꯒ ꯁꯅꯥꯔꯩꯒꯅ ꯇꯥꯛꯇꯨꯅ ꯅꯨꯔꯩ ꯑꯗꯨ ꯇꯟꯅ ꯇꯟꯅ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯛ ꯍꯦꯛ ꯊꯣꯡꯕ ꯂꯣꯏꯔꯝꯂꯒ ꯍꯧ ꯊꯥꯗꯨꯅ ꯃꯅꯤꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯏ ꯃꯧ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯇꯨꯅ ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯍꯥꯎꯕ ꯌꯦꯡꯁꯤ ꯂꯥꯎꯍꯦ ꯏꯅꯥꯎꯁꯥ ꯃꯧ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯅꯨꯔꯩ ꯃꯇꯥꯔꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯑꯁ ꯉꯁꯤꯗꯤ ꯆꯥꯛꯀ ꯊꯣꯡꯍꯜꯂꯦ ꯌꯥꯝ ꯍꯩꯅꯗꯦ ꯂꯥꯎ ꯉꯥ ꯐꯥꯎꯔꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯝꯕꯤꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤ ꯃꯄꯥꯟꯒꯤ ꯀꯣꯝ ꯑꯗꯨꯗ ꯏꯁꯤꯠꯄ ꯍꯧꯔꯝꯃꯤ ꯍꯣꯔꯦꯟꯗꯤꯅꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯆꯟꯕꯤꯅ ꯌꯥꯏꯅꯦ ꯅꯨꯔꯩ ꯅꯪꯗꯤ ꯇꯜꯂꯤꯍꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯁꯤ ꯅꯨꯔꯩ ꯉꯁꯥꯏ ꯃꯥꯕꯨ ꯆꯥꯛ ꯊꯣꯡꯍꯟꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯊꯣꯏꯅꯨ ꯅꯣꯏꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯁꯤ ꯀꯩꯅꯣ ꯅꯨꯄꯤꯁꯦ ꯋꯥꯇꯥ ꯑꯃ ꯏꯇꯧ ꯇꯧꯔꯤ ꯌꯥꯔꯦ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯍꯩꯃꯥ ꯁꯤꯗꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯧꯈꯠꯂꯛꯂꯝꯃꯤ ꯋꯥꯏꯈꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯂꯝꯕꯤꯔꯣꯝꯗ ꯂꯪꯈꯠꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯋꯥꯏꯈꯨ ꯑꯗꯨ ꯇꯥꯔꯝꯃꯤ ꯏꯁ ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯍꯩꯃꯥ ꯋꯥꯏꯈꯨꯅꯤꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨ ꯆꯦꯟꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯋꯥꯏꯈꯨꯁꯦ ꯅꯣꯏ ꯄꯨꯖꯈ꯭ꯔꯣ ꯆꯥꯔꯨꯔꯣꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯑꯁꯤ ꯀꯩꯗꯧꯗꯣꯏꯕ ꯅꯨꯔꯩꯅ
ꯀꯩꯗꯧꯅꯤꯒꯦ ꯆꯥꯗꯣꯏꯅꯤꯗꯅ ꯑꯦ ꯀꯩ ꯅꯨꯄꯤꯅꯤꯒꯦ ꯁꯤꯗꯤ ꯀꯩꯅꯣ ꯀꯩ ꯅꯨꯄꯤꯅꯤꯒꯦ ꯀꯥꯏꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯃꯔꯨꯞ ꯆꯠꯁꯤꯜꯂꯛꯑꯣ ꯑꯣ ꯅꯨꯄꯥ ꯀꯩꯅꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯆꯜꯈꯣꯏ ꯅꯕꯨꯡꯁꯦ ꯊꯕꯛ ꯈꯤꯇꯪ ꯂꯩꯍꯧꯕ ꯌꯨꯝꯗ ꯑꯗꯨꯅ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯅꯨꯔꯩ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯊꯪ ꯊꯦꯡꯅꯕꯗ ꯈꯪꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯁꯣꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯆꯠꯅ ꯍꯥꯏꯅꯩ ꯉꯥꯎꯖꯥꯠꯂꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯣ ꯃꯁꯛꯀꯗꯤ ꯀꯕꯨꯛ ꯀꯕꯨꯛ ꯐꯖꯩꯅꯦ ꯅꯪꯗꯤ ꯐꯖꯅꯤ ꯀꯣꯏꯁꯜꯂꯨꯗꯅ ꯉꯝꯃꯔꯣꯏ ꯏꯁ ꯑꯗꯣ ꯊꯣꯡꯗꯦꯟ ꯅꯪꯁꯦ ꯆꯍꯤꯗ ꯌꯦꯡꯉꯗꯤ ꯌꯥꯝꯃꯝꯃꯅꯤꯅꯦ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯔꯤ ꯅꯪꯁꯨꯅꯤꯅꯤ ꯏꯕꯨꯡꯉꯣ ꯅꯨꯄꯤꯗꯤ ꯊꯤꯕ ꯌꯥꯔꯕꯖꯥꯠꯅꯤꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯔꯩ ꯃꯅꯝꯃ ꯑꯍꯨꯝꯅ ꯅꯝꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯍꯦꯛ ꯇꯧꯍꯜꯂꯝꯃꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯁꯨ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯁꯨ ꯌꯥꯔꯝꯃꯤ ꯃꯔꯝꯗꯤ ꯅꯨꯔꯩ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯤ ꯀꯌꯥ ꯍꯩꯇꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤꯃꯠꯇ ꯍꯩꯇꯦ ꯍꯥꯏꯅ ꯉꯥꯡꯕꯤ ꯆꯩꯕꯤꯕ ꯇꯧꯒꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯁꯨ ꯑꯁꯨꯝꯅ ꯉꯥꯡꯉꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯅꯝ ꯑꯍꯨꯝꯅ ꯊꯦꯝꯗꯨꯅ ꯁꯦꯝꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯁꯦꯝꯗꯣꯛꯆꯔꯕꯁꯨ ꯅꯨꯔꯩꯒꯤ ꯃꯐꯝꯗꯗꯤ ꯍꯥꯃꯨ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ ꯅꯨꯔꯩ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯅ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯉꯥꯡꯕ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏ ꯅꯣꯡꯃꯁꯨ ꯅꯨꯔꯩ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯂꯣꯏꯅ ꯈꯠꯅꯔꯝꯂꯒ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯄꯗ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯔꯩꯕꯨ ꯎꯕꯗ ꯑꯁꯤꯗꯤ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯃꯁꯛꯁꯨ ꯐꯖꯩ ꯅꯪ ꯀꯣꯏꯁꯜꯂꯨꯗꯅ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯡꯂꯦꯟꯗꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯅꯍꯥꯗ ꯂꯛꯅꯕ ꯀꯣꯏꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯑꯁꯤ ꯀꯌꯥ ꯍꯩꯅꯔꯝꯗꯦ ꯋꯥꯁꯨ ꯀꯌా ꯉꯥꯡꯒꯟꯗꯦ ꯋꯥꯡꯂꯦꯟꯅ ꯏꯆꯟꯁꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯀꯣ ꯅꯨꯔꯩ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯋꯥꯡꯂꯦꯟꯅ ꯑꯁ ꯃꯤꯠꯌꯦꯡꯁꯤꯗꯤ ꯅꯨꯔꯩꯒꯤ ꯃꯆꯤꯟ ꯀꯥꯡꯕꯤꯗꯨ ꯍꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯍꯥꯏꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕꯤꯗꯨ ꯇꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯟꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨꯁꯨ ꯂꯥꯛꯂꯝꯃꯤ ꯅꯣꯏ ꯅꯄꯥꯅ ꯑꯩꯁꯦ ꯍꯔꯥꯎꯔꯤ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯅꯃꯥꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯔꯛꯀꯦ ꯅꯣꯏꯀꯣ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯔꯣꯏꯍꯦ ꯍꯩꯃꯥ ꯀꯔꯤ ꯋꯥꯇꯥꯅꯣꯅꯦ ꯀꯩꯅꯣ ꯀꯩ ꯋꯥꯇꯥꯅꯣꯗꯤ ꯅꯃꯥꯏ ꯊꯨꯒꯥꯏꯌꯨꯔꯣ ꯆꯟꯕꯤꯅ ꯀꯩꯗꯧꯅꯔꯒꯦ ꯍꯩꯃꯥ ꯅꯨꯔꯩ ꯅꯪꯕꯨ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯅꯒꯦ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯉꯣꯟꯗ ꯃꯃꯥ ꯃꯄꯥ ꯄꯜꯂꯒ ꯉꯥꯡꯕ ꯍꯧꯅꯗꯦ ꯅꯨꯔꯩ ꯍꯌꯦꯡꯈꯩ ꯑꯗꯨꯝꯅ ꯍꯥꯏꯅꯨꯀꯣ ꯋꯥꯡꯂꯦꯟꯅ ꯏꯆꯜ ꯑꯅꯤꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯆꯟꯕꯤ ꯃꯥꯒꯤꯅ ꯊꯣꯏꯅꯨ ꯑꯗꯨꯒ ꯃꯥꯒꯤꯅ ꯅꯨꯔꯩ ꯏꯕꯨꯡ ꯑꯅꯤꯒꯤꯗꯤ ꯑꯩꯒꯤꯅ ꯋꯥꯡꯂꯦꯟ ꯃꯥꯒꯤꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯏꯆꯟꯈꯣꯏ ꯍꯌꯦꯡꯈꯩ ꯑꯗꯨꯝ ꯊꯦꯡꯅꯕꯗ ꯀꯧꯅꯁꯦ ꯅꯈꯣꯏ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤꯅ ꯊꯪꯅꯕ ꯀꯣꯂꯦꯖꯇꯒꯤꯅꯦ ꯍꯣꯏ ꯃꯥꯅꯤ ꯑꯗꯣ ꯏꯕꯨꯡ ꯊꯣꯡꯂꯦꯟꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯗꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯔꯩꯅ ꯍꯥꯏꯈꯤꯕꯗꯣ ꯁꯥꯎꯅꯨꯀꯣ ꯃꯥꯗꯤ ꯁꯥꯎꯔꯗꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯀꯩꯝꯇ ꯈꯪꯗꯕꯅꯤ ꯃꯕꯨꯛꯇꯗꯤ ꯀꯩꯝꯇ ꯈꯟꯗꯕꯅꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨꯒ ꯊꯣꯡꯂꯦꯟ ꯃꯥꯗꯤ ꯃꯁꯥꯒꯤꯅꯤ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕꯅꯤ ꯅꯨꯔꯩꯗꯣ ꯊꯣꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯪꯈꯥꯏ ꯑꯣꯏꯕꯩꯅꯦ ꯋꯥ ꯉꯥꯡꯗ꯭ꯔꯤꯁꯦ ꯆꯠꯁꯤꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯆꯟꯕꯤꯅ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯅꯣꯏꯅ ꯆꯠꯂꯤꯁꯤꯕꯨ ꯀꯥꯏꯗꯅꯣ ꯈꯪꯗꯦꯗ ꯁꯨꯝ ꯌꯨꯝꯗ ꯂꯩꯕꯗꯣ ꯇꯟꯕ ꯑꯗꯨꯒꯤ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯔꯩꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯂꯩ ꯑꯗꯨꯒ ꯊꯣꯡꯂꯦꯟꯒꯤ ꯊꯃꯣꯏꯗꯗꯤ ꯅꯨꯔꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ ꯃꯉꯣꯟꯗ ꯉꯥꯡꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯗꯦ ꯃꯕꯣꯛꯀ ꯃꯆꯦꯒꯅ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ ꯅꯨꯔꯩꯁꯨ ꯁꯥꯎꯕꯒꯤ ꯍꯥꯏꯈꯤꯕ ꯋꯥꯅꯤ ꯃꯕꯨꯛꯇꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯔꯤ ꯊꯣꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯨꯔꯩ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯅꯃꯛꯇꯤ ꯈꯪꯖꯗ꯭ꯔꯤ ꯑꯉꯥꯎꯕꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯇꯧ ꯑꯗꯨ ꯅꯨꯔꯩꯕꯨ ꯄꯥꯝꯖꯕ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯈꯥꯕ ꯀꯧꯔꯝꯃꯤ ꯂꯝꯄꯥꯛꯇ ꯈꯥꯕ ꯍꯣꯏ ꯂꯩꯔꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯨꯔꯩꯗꯤ ꯈꯥꯕ ꯎꯕꯗ ꯎꯁꯤꯠꯇꯅ ꯅꯣꯛꯂꯤ ꯈꯥꯕ ꯍꯣꯏꯁꯨ ꯅꯨꯔꯩ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯈꯥꯕꯕꯨ ꯂꯣꯟꯅ ꯊꯣꯏꯅꯨꯅꯗꯤ ꯄꯥꯝꯖꯩ ꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯈꯥꯕꯅ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯔꯣ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯔꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯑꯍꯣꯏ ꯆꯥꯖꯒꯦ ꯇꯧꯔꯤꯌꯦ
ꯂꯩꯕꯤꯒꯦ ꯍꯥꯏꯔꯣ? ꯂꯥꯎ, ꯂꯩꯌꯨ ꯂꯥꯎ꯫ ꯅꯨꯔꯩꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯊꯣꯏꯅꯨꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ? ꯅꯥꯏꯍꯦ꯫ ꯑꯍꯝ ꯑꯍꯝ꯫ ꯈꯥꯕ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯁꯤꯡꯖꯨ ꯂꯩꯔꯝꯃꯤ꯫ ꯈꯥꯕꯅ ꯂꯣꯠꯅ ꯂꯣꯠꯅ ꯅꯨꯔꯩꯗ ꯌꯦꯡꯉꯤ꯫ ꯊꯣꯏꯅꯨꯅ ꯈꯥꯕꯗ ꯅꯨꯔꯩꯗꯤ ꯀꯅꯥ ꯃꯋꯥ ꯂꯧꯗꯦ ꯃꯇꯥꯒꯨꯝ ꯁꯤꯡꯖꯨ ꯑꯗꯨ ꯀꯤꯠ ꯀꯤꯠ ꯅꯝꯂꯒ ꯆꯥꯔꯤ꯫ ꯆꯟꯕꯤꯅ ꯃꯌꯥꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯤ꯫ ꯈꯥꯕꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯕꯣꯔꯥ ꯑꯃꯨꯛꯁꯨ ꯂꯩꯌꯨ ꯍꯥꯏꯅ ꯂꯩꯍꯜꯂꯤ꯫ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯥ ꯈꯥꯕ, ꯑꯩꯈꯣꯏ ꯆꯥꯊꯣꯛꯂꯕꯅꯤꯅ ꯆꯠꯂꯒꯦ꯫ ꯑꯣ, ꯍꯣꯏ ꯍꯣꯏ꯫ ꯑꯗꯣ ꯅꯨꯔꯩ, ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤꯀꯣ ꯑꯩꯁꯦ꯫ ꯑꯗꯣ ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯊꯣꯏꯅꯨ ꯈꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯤꯠꯌꯦꯡꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯔꯩ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯧ ꯑꯍꯨꯝꯗꯣ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯔꯩꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯈꯥꯝꯗꯣꯛꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯩꯕ ꯉꯥꯡꯕ ꯇꯧꯗꯨꯅ ꯆꯪꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯅꯪꯁꯨꯅꯦ ꯈꯪꯉꯕ, ꯈꯤꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯨꯔꯩ, ꯅꯪꯕꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ꯫ ꯍꯦꯟꯕꯅ, ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯏꯇꯣꯟ ꯇꯣꯟꯕꯤ ꯏꯆꯜꯅꯤ, ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤꯅꯤ ꯈꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯁꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯧꯁꯤꯟꯅꯗꯅꯕ꯭ꯔꯣ? ꯑꯇꯣꯝꯕ ꯑꯗꯨꯅ, ꯅꯨꯄꯤꯅꯤꯀꯣ ꯅꯪ, ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯩꯈꯣꯏꯗ ꯑꯣꯏꯕꯒꯤ ꯌꯥꯕꯒꯤ ꯋꯥꯅꯤ, ꯃꯤꯉꯣꯟꯗꯗꯤ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯂꯨꯔꯗꯤꯅꯦ ꯁꯣꯏꯗꯅ ꯅꯪꯕꯨ ꯉꯥꯡꯕꯤ ꯆꯩꯕꯤꯔꯛꯀꯅꯤꯅꯦ꯫ ꯅꯅꯝꯃꯁꯤꯡꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ, ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯁꯛꯄꯗ ꯅꯪꯅ ꯁꯥꯎꯈꯤꯅꯤ ꯈꯟꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯃꯤ꯫ ꯅꯅꯝꯃꯁꯤꯡꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯉꯤ꯫ ꯉꯁꯤ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤꯁꯨ ꯑꯌꯥꯝꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯌꯥꯎꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯆꯠꯂꯨ ꯌꯥꯏ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯆꯠꯈꯤ꯫ ꯅꯨꯔꯩ ꯉꯥꯡꯂꯝꯂꯤꯕ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯤ꯫ ꯃꯇꯨꯅ ꯈꯠꯅꯔ ꯂꯩꯔꯒ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯈꯠꯅꯩꯅ ꯉꯥꯡꯉꯨꯔꯒ ꯃꯋꯥꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯉꯝꯃꯤ꯫ ꯑꯩꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯁꯤꯅꯤ꯫ ꯑꯩꯕꯨ ꯆꯟꯅꯔꯣꯏ ꯀꯥꯏꯅ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯈꯟꯖꯩ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯌꯥꯝ ꯐꯠꯇ꯭ꯔꯖꯥꯠꯂꯣ? ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯈꯔ ꯉꯥꯎꯗꯅ ꯆꯠꯇꯅ ꯏꯅꯤꯡꯇꯝꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯩꯁꯦ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯍꯥꯏꯔꯤꯅꯦꯕ, ꯑꯩ ꯈꯪꯉꯦꯕ꯫ ꯃꯧ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯅꯕ ꯂꯩꯔꯤꯅꯣ? ꯑꯩꯅ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯕ? ꯃꯋꯥ ꯂꯧꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯡꯂꯦꯟꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯆꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ꯫ ꯀꯩ ꯋꯥꯅꯣ ꯏꯆꯦ? ꯅꯪꯕꯨ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯣ? ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯂꯩꯇꯦꯗ ꯏꯆꯦ, ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ? ꯏꯕꯣꯛꯁꯦ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯏꯆꯦꯁꯨ ꯏꯇꯣꯝꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯪꯒꯤ ꯈꯟꯕꯗ ꯑꯕꯣꯛꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ꯫ ꯏꯆꯦꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯁꯦ ꯑꯕꯣꯛꯀꯤ ꯑꯃꯗꯤ ꯅꯪꯒꯤ ꯈꯜꯂꯒ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯟꯅ ꯑꯁꯨꯝꯅ ꯂꯩꯔꯤꯁꯤꯅꯤ꯫ ꯏꯆꯦ, ꯍꯧꯖꯤꯛ ꯅꯅꯥꯎꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯒ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ? ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯁꯨ ꯅꯠꯇꯦ, ꯄꯩꯁా ꯈꯖꯤꯛꯇꯤ ꯇꯥꯟꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯏꯆꯦꯅ ꯇꯨꯡꯁꯤꯟꯖꯕ ꯈꯔ ꯂꯩ, ꯅꯪꯅ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯅ꯫ ꯑꯗꯨꯒꯅꯦ, ꯂꯧꯁꯥꯟꯗꯣ ꯍꯟꯗꯛꯇꯤ ꯂꯧꯔꯔꯣꯏꯁꯤ, ꯄꯩꯁా ꯑꯣꯏꯅ ꯄꯤꯔꯣ ꯍꯥꯏꯔꯁꯤ꯫ ꯀꯩꯒꯤꯅꯣ ꯏꯆꯦ ꯑꯗꯨꯗꯤ? ꯅꯪ ꯂꯨꯍꯣꯡꯅꯕ꯫ ꯑꯁ ꯏꯆꯦꯁꯤꯗꯤ꯫ ꯊꯣꯡꯂꯦꯟꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯕꯃꯛ ꯅꯠꯇꯦ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯃꯕꯣꯛꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯕꯨ ꯌꯣꯛꯂꯛꯄꯅꯤ꯫ ꯅꯣꯡꯃ ꯊꯣꯡꯂꯦꯟꯒ ꯋꯥꯡꯂꯦꯟꯒ ꯅꯨꯔꯩꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗꯅꯤ꯫ ꯌꯨꯝ ꯏ ꯀꯨꯞꯁꯦ ꯍꯥꯏꯕꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ꯫ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯡꯂꯦꯟꯅ ꯏꯁꯤꯡ ꯑꯗꯨ ꯀꯨꯞꯄ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯝꯂꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗꯨ ꯃꯨꯁꯤ ꯉꯥꯜꯂꯤ꯫ ꯅꯨꯔꯩꯁꯨ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯅꯤ꯫ ꯑꯃꯝꯕ ꯑꯗꯨꯗ ꯎꯅꯗꯕꯒꯤ ꯍꯥꯊꯨ ꯂꯥꯛꯄꯗꯒꯤ ꯍꯦꯛ ꯊꯣꯡꯂꯦꯟꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯅꯨꯔꯩꯅ ꯊꯣꯡꯂꯦꯟꯗ ꯈꯨꯄꯥꯛꯅ ꯃꯃꯥꯏꯗ ꯊꯥꯔꯝꯃꯤ꯫ ꯍꯦ, ꯅꯃꯥꯏ ꯊꯨꯒꯥꯏꯌꯨꯔꯣ? ꯑꯃꯝ ꯑꯊꯦꯡꯗ ꯅꯨꯄꯤꯗ ꯊꯦꯡꯖꯤꯜꯂꯣ ꯍꯥꯏꯗꯨꯅ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯣ? ꯊꯣꯡꯂꯦꯟ ꯋꯥꯍꯩ ꯑꯁꯤꯗ ꯇꯤꯡ ꯂꯥꯎꯈꯤ꯫ ꯑꯗꯨꯅ ꯅꯨꯔꯩꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯑꯃꯨꯛꯇ ꯆꯩꯔꯛꯇ꯭ꯔꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯆꯩꯔꯛꯂꯝꯃꯤ꯫ ꯎꯁꯤꯠꯇꯕ! ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗꯤ ꯑꯍꯜ ꯂꯃꯟꯅ ꯇꯝꯕꯤꯕꯩꯔꯥ? ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯅꯋꯣꯡ ꯅꯊꯧ, ꯐꯤꯖꯦꯠ ꯆꯛꯆꯥ, ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ? ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯀꯔꯤ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ?
Nangna aigi ima ipabu panpandu na ngangido. Soiba haibase tamba ngambro. Matung tabada nangi wangang sangang du semdokjo. Khangaba. Asi hairamlaga thonglen chatki. Nurai mamai paiduna lay. Wanglen na phajana hairai. Ichan nurai yeng. Nabung thonglen se mama mapa laikhidramani. Nangna mama mapa panduna ngangbagi sauribani. Ado aikhoi se yum hanba thengla haina hatu hatu lakpani. Ichanda hek uhawdraduna thengjaluri. Saunu ko. Asi hairamlaga chatki. Nurai nongmata mama mapa mabungsingna mangonda khopakna thakidri. Masigi sumathakta nongmatada makoina ngangbi sakpibada mapilikla amata takidri. Mabukningsu nungsikhidri. Ngasidi thonglengi wahai wata asida mahak kapningba phawrami kapsu kappi. Haujiktada magi asoiba wangang sangang mana tawriba matawadu soire haiba khangjaraklammi. Mioiba haiba asi aigi oiriba mioisingna ngangba sakpadadi kaya thoina khanade. Adubu mi atopa amana nganglakpa jairakpa matamdadi thamoi sokna nungaitaba phawrami. Nurai mayumda kaptuna chensilaklami. Ahingdo matum thaba yaramdi. Mathangi nongalakpadani. Pisak nganta hawgalaklami. Mana yenglakpa matamda sumang thelong adu sitana lairami. Laiduk tharami. Mamau karambabu nganna hawgatlibano haina khanjai. Mana tung otholakpadadi. Machanupi Nurai leptuna lairami. Ima, chalon baloiri. Pisak ngakna machanupi de yengi. Ngasidi Nurai maitai nupi amagumna phanek ningthina seli. Napada na chomsu chille. Momon noktuna lairi. Madu ubada mama oiribi adudi nokpana loiri. Imagi Nurai. Nangna tawrisibu kainoni he. Imabu mangla taibanglo. Ima, mangla te taibangni. Chaksu thongkale. Aina loina imungi thaba inkhang oisinba loirabani. Khonjela du mengna nungsina ingna tapna hairakpani. Manama ahumsu thoraklami. Makoi sungakli. Amukta asomna Nuraina tawkidriba mawong adu ubada makhoi pumba adu ngakpaga haraubaga Nuraibu nuksina luna jana tawrami. Nurai thonglengi wahai khara aduna mahaki asoiba punsi adubu semdokjaduna imung adu ingna chikna nuksinana leiba horaklami. Manam masingsu Nuraigi honglakliba mawong asida yamna haraujai. Mabung ahum amadi mapasu Nurai mangonda nongmatada wahai wata athiba ngangkhidri. Nongma thonglen hoigi laikaidani. Nurai amadi mataroi singa laklami. Thonglen so khanglabani. Nuraigi ahongba mataw adubu amuktadi udri. Ngasidi mikmangda Nurai lakpadu uri. Thonglen Nuraida munda yenglai. Nurai so ikaiduna tuminlai. Chanbina hairaklami. Ibung Thonglen da Nuraina lankre haijage haiduna laibani. Thonglen ga Nuraiga khak thanamlaga. Makhoi ani adu thokki. Nuraina ai nahangi thaudokto tasengna soikre. Kaisu kaidida. Ado Nurai wado haiba ngamdri. Thonglen na momon noktuna hairai. Hankrano. Yumsida lehorasi. Nurai do ikaina lukthaki. Anidugi matau uraga lapna lairiba mataroi anidu su nokli. Wanglen su lai. Chanbi wanglen ubada nokfet tawrai. Wanglen su makhoi anidi mitna yengbada aduma khangnaram. Asumna Nurai amadi Thonglen numit asida chelami. Wanglen amadi Chanbi su khangnakirami. Nurai chele tabada khaba thawai yamna nungaijaramde. Adubu mahaksu karisu khankhiramde. Thoinuga khabaga nongma lambida thengnarami. Numit asida khabana thoinu masa maktada magi thamoigi asengma nungshiba adu haijarami. Thoinu nasu harauna yarami. Asumna makhoi pumnamak nungaina pankhirami. Nurai su gyan tana Thonglen ga luhongduna yum amagi matik chabi mau ama oiduna nungaina awat apa laitana pankhirami.